ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯜ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥꯡꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯋꯥꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯇꯝꯍꯩꯗ꯭ꯔꯕ ꯋꯥꯔꯤ꯫ ꯃꯇꯝꯗꯨ ꯅꯤꯡꯊꯝꯊꯥ ꯃꯇꯝꯅꯤ꯫ ꯁꯅꯥ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ 4ꯅꯤꯃꯨꯛ ꯁꯨꯔꯛꯂꯦ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯛꯄ꯫ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯅꯥꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯜꯂꯣ, ꯀꯅꯥ? ꯁꯅꯥ, ꯑꯩꯅꯦ, ꯗꯣꯛꯇꯔꯅꯦ꯫ ꯅꯪꯒ ꯑꯔꯨꯕ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦ꯫ ꯌꯥꯅꯤ ꯗꯣꯛꯇꯔ, ꯍꯥꯏꯕꯤꯌꯨ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯅꯪꯒꯤ ꯃꯃꯥꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯌꯦꯡꯕꯗ ꯈꯔ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅ ꯄꯨꯅꯕ ꯇꯧꯔꯣ ꯒꯨꯋꯥꯍꯥꯇꯤꯗ꯫ ꯔꯤꯐꯔꯗꯣ ꯑꯩ ꯇꯧꯅꯕ ꯍꯣꯠꯅꯕꯤꯔꯛꯑꯒꯦ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯗꯣꯛꯇꯔ, ꯄꯩꯁꯥ ꯅꯨꯡꯁꯥ ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯁꯅꯥꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯗꯨꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯂꯩꯇꯦ꯫ ꯅꯪꯒꯤ ꯃꯃꯥꯒꯤ ꯑꯅꯥꯕꯁꯦ ꯕ꯭ꯔꯦꯟ ꯀꯦꯟꯁꯔꯅꯤ꯫ ꯁꯅꯥ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯐꯣꯜ ꯊꯝꯈ꯭ꯔꯦ꯫ ꯁꯅꯥ ꯂꯥꯌꯦꯡꯕ ꯆꯠꯄ ꯇꯥꯔꯕꯁꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯥꯌꯦꯡꯕ ꯆꯠꯀꯅꯤ? ꯃꯃꯥꯗꯨ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯅꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯖꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯃꯃꯥꯗꯨ ꯄꯤꯖꯔꯝꯂꯒ ꯋꯥꯁꯔꯨꯝꯗ ꯂꯥꯛꯄꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯅꯥ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ, ꯀꯔꯤꯅꯣꯝꯇ ꯍꯥꯏꯍꯧꯒꯦ, ꯀꯥꯗ ꯑꯝꯇ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯀꯥꯗꯨꯗ ꯁꯅꯥ ꯆꯪꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯒ ꯁꯅꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯅꯥꯗ ꯍꯥꯏꯔꯝꯃꯤ, ꯁꯅꯥ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯒꯤ ꯃꯃꯥꯒꯤ ꯑꯅꯥꯕꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯌꯦꯡꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯎꯀꯣ꯫ ꯁꯅꯥꯅ, ꯀꯔꯤꯅꯣ ꯗꯣꯛꯇꯔ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯑꯩ ꯅꯨꯡꯁꯤꯅꯕ ꯊꯝꯈꯤꯔꯣꯏ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯅꯥꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯇꯦꯝꯁꯤꯡꯅꯕ ꯍꯧꯔꯛꯏ꯫ ꯁꯅꯥꯅ, ꯊꯥꯗꯣꯛꯑꯣ ꯗꯣꯛꯇꯔ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯊꯥꯗꯣꯛꯑꯣ ꯗꯣꯛꯇꯔ, ꯊꯥꯗꯣꯛꯑꯣ꯫ ꯁꯅꯥꯅ ꯂꯥꯎꯕꯗꯨ ꯑꯇꯣꯞꯄ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯅꯥꯕꯨ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯊꯝꯂꯦ, ꯑꯗꯨꯒ ꯄꯪꯊꯅꯕꯒꯤ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯋꯥꯟꯊꯍꯜꯂꯦ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯤꯅ ꯆꯪꯅꯗꯕ ꯀꯥ ꯑꯃꯗ ꯁꯅꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯕꯣꯛꯁ ꯑꯃꯗ ꯍꯤꯡꯂꯤꯕ ꯁꯅꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯁꯣꯔ ꯂꯣꯟꯁꯤꯟꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 1:30 ꯑꯗꯨꯋꯥꯏꯗ ꯁꯅꯥꯒꯤ ꯃꯃꯥ ꯑꯗꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯂꯩꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯣꯔꯅꯤꯡꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯅꯔꯁ ꯑꯅꯤ ꯂꯥꯛꯂꯒ ꯁꯅꯥꯒꯤ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯀꯥꯞꯅꯅꯕ ꯆꯪꯂꯛꯄꯗ ꯁꯅꯥꯒꯤ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯅꯔꯁ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯅꯥꯕꯨ ꯊꯤꯔꯛꯈꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯁꯤꯕ ꯃꯁꯥꯗꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯧꯒꯗꯕꯁꯨ ꯁꯅꯥ ꯃꯊꯟꯇꯅꯤ꯫ ꯁꯅꯥꯁꯨ ꯃꯤꯅ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯊꯝꯂꯤꯕꯅꯤ꯫ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯁꯨ ꯃꯣꯛꯇ ꯊꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 3ꯅꯤ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯃꯁꯥꯁꯨ ꯆꯥꯗꯕꯅ ꯀꯔꯤꯁꯨ ꯂꯥꯎꯕ ꯈꯣꯡꯕ ꯂꯦꯡꯑꯣꯠꯄ ꯉꯝꯗ꯭ꯔꯦ꯫ ꯌꯥꯝꯅ ꯋꯥꯅ ꯁꯅꯥ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯏꯇꯠ ꯇꯠꯇꯅ ꯇꯝꯅꯕ ꯃꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯠꯇꯅ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯇꯝꯊꯤꯔꯕ ꯕꯨꯠ ꯄ꯭ꯔꯦꯠꯅ ꯄꯤꯛ ꯊꯜꯂꯦ꯫ ꯅꯣꯡꯃ ꯁꯅꯥꯕꯨ ꯍꯥꯠꯂꯝꯕ ꯗꯣꯛꯇꯔ ꯑꯗꯨ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯥꯅ ꯇꯣꯏꯂꯦꯠꯇ ꯆꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯨ ꯄꯨꯡ 12:30 ꯇꯥꯔꯦ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯏꯟꯅꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯄꯤꯛꯇꯛꯅ ꯇꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯥꯏ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯗꯣꯛꯇꯔ ꯑꯗꯨꯅ, ꯑꯁ, ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯤ ꯂꯣꯏꯔꯦꯗꯅ, ꯑꯁꯨꯝꯅ ꯈꯟꯗꯣꯛꯇꯨꯅ ꯇꯣꯏꯂꯦꯠꯇ ꯆꯪꯈꯤ꯫ ꯁꯅꯥꯒꯤ ꯊꯋꯥꯏꯅ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄꯁꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯄ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯃꯗꯤ ꯇꯣꯏꯂꯦꯠ ꯃꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯊꯣꯡꯗꯒꯤ ꯂꯨꯝꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃꯈꯛ, ꯆꯥꯗ ꯊꯛꯇꯕꯅ ꯑꯔꯥꯝ ꯈꯧꯔꯥꯡꯂꯕ ꯃꯥꯜꯂꯕ, ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯃ ꯎꯔꯝꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯃꯨꯠꯈꯤ꯫ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁ ꯀꯥꯞꯇꯨꯅ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯗ ꯈꯣꯡꯊꯥꯡ 3 ꯆꯠꯄ ꯍꯧꯕ ꯃꯇꯝꯗ
ꯃꯥꯒꯤ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯌꯥꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯃꯥꯅ ꯇꯞꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯗꯣꯛꯇꯔ ꯑꯗꯨ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯃꯥꯏ ꯅꯣꯝꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡ-ꯃꯠꯄꯗ ꯂꯩꯔꯝꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯁꯅꯥꯅ ꯂꯩꯈꯤꯗꯕ ꯀꯥ ꯑꯗꯨꯃꯛꯇꯗ ꯂꯣꯡꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯁꯅꯥꯗ ꯑꯣꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯍꯥꯠꯇ ꯍꯥꯠꯇꯨꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯉꯁꯤꯁꯨ ꯏꯇꯠ ꯇꯠꯇꯅ ꯇꯝꯅꯕ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯣꯏꯅ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯊꯤ ꯐꯣꯡꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯈꯥ ꯇꯥꯕ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯂꯩꯖꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯤ꯫